mana maduna NRC hala chanabiyo masi Supreme Court na su yarabane aduga masi India gi oina leiriba aiko aduga masi Citizenship Act 1955 gi makada NRC se tawgadabane haibigi wafam saw yauribane asigumba NRC se Manipur gumba haibadi border area oiba adu international border lona balam sedi aduga NRC se tawbiyo maduna tabataragadi mitop singna mapu oijakanda aiko gi saktung phangdaba amaka lakane masi aiko na yamna mipai jaribadi kari maram gi no 2001 dagi na 2011 phawbada India ki apunba population ki growth sina sumna tangi 20% rom tamang oiba matam aduga Imphal Valley ki na population growth ta India ki tongan ba lam kaya dagi laga khundari ba aduga Imphal mayol se Imphal Valley ki lam se da phawbada sumna tangi 17% mukta population growth oiba matam da chingi ki lam da 38% population growth oibi ki manam kari gino masina takpadi unnatural growth lai rahai bane chawpok mayam amakak aikoi ki lam sigi ching sing da khunda lai tas lai rahai bane masi sing se masi matam chana leingakna identify to pi rakanda madu report to bina bagi tamakta aduga NRC se tangai phada chalaga dabane habisi se maruina aikoi ki chingi lam sigi da su tongan ba mafam kaya da aikoi popi parks na thabi ki mayam ka yauri masi da aikoi na ubase mapan dagi nauna changsalakpa mitop sing masi sina manam moirakanda aikoi ki ching sing se aikoi ki even reserve forest da phawbada hojik se aikoi ki khun soksalame haibigi wathok hojik lei basine adoiba taragadi aikoi ki reserve forest sing aikoi ki chingmai sing adagi aikoi ki lam sing se Manipur leingakna ngakpa ngamtrabra haibasine adoiba taragadi matang swai se su Manipur leingakna makha tano se hena kansin ba thabak se lokot pirakanda yellow mi aikoi ki saktam sing se kanbiyo aduga aikoi ki environment bu su kanbiyo haibasine